ꯑꯗꯣ ꯁꯤꯒ ꯂꯩꯔꯦ ꯉꯁꯤꯒꯤ ꯑꯩꯒꯤ ꯃꯊꯦꯜꯁꯦ ꯔꯣꯕꯤꯇꯥ ꯗꯥꯏꯔꯤꯒꯤ ꯔꯤꯀ꯭ꯋꯦꯁꯅꯦ ꯁꯤꯒ ꯂꯩꯔꯦ ꯁꯣꯏꯕꯨꯝ ꯏꯔꯣꯟꯕ ꯊꯕꯤ saugri thongba ꯆꯥꯛ ꯊꯨꯝꯖꯥꯛꯄꯤ ꯉꯥꯔꯤ ꯃꯥꯏꯔꯦꯟ ꯊꯣꯡꯕ ꯑꯁꯤꯅ ꯑꯩꯅ ꯑꯍꯦꯟꯕ ꯍꯥꯞꯆꯕꯅꯦ ꯃꯥꯏꯔꯦꯟ ꯊꯣꯡꯕ ꯁꯤꯒ ꯂꯩꯔꯦ ꯄꯥꯄꯔ ꯍꯧꯖꯤꯛ ꯃꯌꯥꯝ ꯑꯩ ꯆꯥꯕ ꯍꯧꯔꯅꯤ Hello mayam pura magi mafam da ben chami te nam kam hana kurum jari adudi mayam eno bang bang ama mu pura gala e ege bang sidi soibunga kanoga jendem ga iron bane ko ado jong sakta e na adagi soibum iron du sigala ire tu seni adagi amana kano tawre papar ama sigala ire si papar leire ko adagi sei sida kano leire kano mairen kangau hai tare mairen ngau ba leire sumen thang ge ona bagi ꯑꯗꯨ ꯃꯌꯥꯝ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯔꯣꯕꯤꯇꯥ ꯗꯥꯏꯔꯤꯅ ꯍꯥꯏꯌꯦꯕꯀꯣ ꯉꯥꯔꯤ ꯑꯃꯁꯨ ꯆꯥꯕꯤꯔꯛꯑꯣ ꯍꯥꯏꯅ ꯊꯨꯝꯖꯥꯛꯄꯤ ꯉꯥꯔꯤꯁꯦ ꯁꯤꯒ ꯂꯩꯔꯦ ꯑꯗꯒꯤ ꯁꯤꯗ ꯊꯕꯤ ꯑꯃ ꯂꯩꯔꯦꯀꯣ ꯊꯕꯤꯁꯤꯅ ꯍꯣꯔꯦꯟ ꯃꯣꯔꯣꯛ ꯁꯥꯔꯒ ꯑꯗꯨꯝ ꯆꯤꯛꯅ ꯆꯥꯔꯒꯦ ꯑꯗꯒꯤ ꯑꯩꯅ ꯁꯧꯒ꯭ꯔꯤ ꯊꯣꯡꯕ ꯑꯃꯁꯨ ꯄꯨꯔꯒ ꯂꯥꯛꯑꯦ ꯁꯧꯒ꯭ꯔꯤꯁꯦ ꯅꯣꯡꯕꯨꯗꯤ ꯆꯨꯏꯌꯦꯕꯅꯦ ꯈꯪꯕ꯭ꯔꯥ ꯑꯗꯣ ꯅꯣꯡ ꯆꯨꯔꯁꯨꯅ ꯑꯩꯅ ꯁꯧꯒ꯭ꯔꯤ ꯑꯗꯨꯝ ꯆꯥꯅꯤꯡꯕꯀꯣ ꯏꯔꯣꯟꯕꯁꯤꯒ ꯁꯧꯒ꯭ꯔꯤꯁꯤꯒ ꯌꯥꯝ ꯄꯛꯅꯕꯅꯦꯕ ꯑꯗꯨꯗꯨꯒꯤ ꯑꯩꯅ ꯏꯔꯣꯟꯕꯁꯤꯒ ꯀꯩꯅꯣ ꯇꯧꯔꯒ ꯆꯥꯅꯤꯡꯕꯅꯦꯕ ꯑꯗꯨꯗꯨꯒꯤ ꯑꯩꯅ ꯁꯧꯒ꯭ꯔꯤ ꯑꯃꯁꯨ ꯊꯣꯡꯉꯒ ꯄꯨꯔꯛꯑꯦ ꯑꯗꯨ ꯃꯌꯥꯝ ꯑꯩ ꯀꯩꯅꯣ ꯇꯧꯔꯒꯦ ꯆꯥꯕ ꯍꯧꯅꯕꯒꯤ ꯇꯧꯖꯔꯒꯦ ꯔꯣꯕꯤꯇꯥ ꯗꯥꯏꯔꯤꯒꯤ ꯃꯊꯦꯜꯁꯦ ꯉꯁꯤ ꯌꯥꯝ ꯍꯥꯎꯗꯧ ꯃꯥꯜꯂꯦ ꯀꯩꯅꯣ ꯇꯧꯕꯗꯒꯤ ꯏꯟꯇ꯭ꯔꯣꯗꯒꯤ ꯑꯗꯨꯝ ꯑꯩꯗꯤ ꯇꯤꯟ ꯌꯣꯠꯄ ꯍꯧꯔꯦ ꯑꯗꯨꯅꯤ ꯃꯌꯥꯝ ꯑꯗꯣ ꯃꯌꯥꯝ ꯅꯨꯡꯁꯤꯕꯤꯗꯨꯅ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯂꯥꯏꯛ ꯀꯣꯃꯦꯟ ꯁꯦꯌꯔ ꯇꯧꯕꯤꯔꯝꯃꯣ ꯑꯗꯨꯒ ꯑꯅꯧꯕ ꯚꯤꯌꯋꯔꯁ ꯌꯥꯎꯔꯒꯗꯤ ꯑꯅꯧꯕ ꯏꯆꯤꯟ ꯏꯅꯥꯎ ꯌꯥꯎꯔꯒꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯁꯣꯏꯗꯅ ꯅꯝꯁꯤꯟꯕꯤꯔꯝꯃꯣ ꯑꯗꯨꯒ ꯌꯦꯡꯕꯤꯔꯤꯕ ꯑꯩꯒꯤ ꯆꯦꯅꯦꯜꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯈꯨꯔꯨꯝꯖꯩ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯆꯥꯗ꯭ꯔꯤꯉꯩꯗ ꯑꯁꯤ ꯀꯩꯅꯣ ꯇꯧꯔꯒꯦ ꯂꯥꯏꯒꯤ ꯍꯥꯟꯅ ꯈꯔ ꯀꯠꯂꯒꯦꯀꯣ ꯑꯗꯨꯒꯤ ꯅꯍꯥꯟꯗꯤ ꯊꯔꯣꯏ ꯊꯣꯡꯕꯅꯤꯅ ꯀꯠꯍꯧꯗ꯭ꯔꯦ ꯑꯗꯣ ꯉꯁꯤꯗꯤ ꯈꯔ ꯀꯠꯂꯒꯦ ꯄꯥꯄꯔꯁꯨ ꯌꯥꯎꯔꯦ ꯃꯥꯏꯔꯦꯟ ꯊꯣꯡꯕꯁꯨ ꯌꯥꯎꯔꯦ ꯁꯧꯒ꯭ꯔꯤꯁꯨ ꯈꯔ ꯌꯥꯎꯔꯦ ꯁꯤꯗ ꯀꯠꯆꯔꯦ ꯑꯗꯒꯤ ꯏꯁꯤꯡ ꯈꯔ ꯍꯥꯞꯄꯒꯦ ꯏꯁꯤꯡ ꯍꯥꯞꯄꯦ ꯃꯌꯥꯝ ꯅꯣꯡ ꯆꯨꯕꯅꯤ ꯅꯣꯡ ꯆꯨꯕꯅ ꯅꯣꯡꯁꯦ ꯌꯥꯝ ꯁꯥꯊꯤꯅ ꯆꯨꯔꯦ ꯁꯦꯁꯨꯀꯣ ꯑꯗꯨꯅꯤ ꯑꯗꯒꯤ ꯅꯣꯡ ꯆꯨꯕꯁꯦ ꯆꯨꯔꯦ ꯅꯨꯡꯉꯥꯏꯇꯦ ꯆꯨꯗ꯭ꯔꯦ ꯁꯥꯕꯒꯤ ꯋꯥꯏ ꯍꯥꯏꯗꯣ ꯇꯥꯔꯦ ꯅꯠꯇ꯭ꯔꯥ ꯑꯗꯨ ꯃꯌꯥꯝ ꯑꯩ ꯀꯩꯅꯣ ꯇꯧꯔꯒꯦ ꯀꯩꯅꯣꯁꯦ ꯁꯤꯁꯤꯗ ꯂꯧꯊꯖꯔꯒꯦ ꯑꯩ ꯁꯣꯏꯕꯨꯝ ꯊꯣꯡꯕ ꯅꯠꯇꯦꯀꯣ ꯁꯣꯏꯕꯨꯝ ꯏꯔꯣꯟꯕꯁꯦ ꯀꯣꯛ ꯀꯥꯀꯠꯆꯔꯛꯏꯅꯦ ꯈꯔ ꯂꯧꯊꯒꯦꯕꯀꯣ ꯑꯗꯣ ꯍꯌꯦꯡ ꯀꯩꯅꯣ ꯇꯧꯒꯦ ꯃꯌꯥꯝ ꯑꯣꯛꯇ꯭ꯔꯒꯅ ꯁꯤꯗꯩ ꯑꯗꯨꯝ ꯂꯧꯔꯒ ꯆꯥꯒꯦ ꯑꯗꯩ ꯊꯕꯤꯒ ꯀꯩꯅꯣꯒꯁꯦ ꯁꯤꯗ ꯍꯥꯞꯄꯒꯦ ꯀꯣꯛ ꯀꯥꯀꯠꯆꯔꯛꯏ ꯑꯗꯣ ꯁꯤꯗ ꯇꯤꯜꯍꯧꯒ ꯀꯩꯅꯣꯒ ꯇꯣꯔꯤꯡꯈꯣꯛꯀ ꯈꯔ ꯆꯥꯏꯊꯖꯔꯦꯀꯣ ꯁꯤꯗ ꯁꯤ ꯇꯤꯜꯍꯧꯁꯦ ꯀꯩꯅꯣꯗꯤ ꯄꯨꯂꯞ ꯂꯦꯝꯃꯗꯤ ꯅꯨꯡꯉꯥꯏꯇꯦꯕ ꯑꯗꯨ ꯃꯌꯥꯝ ꯑꯩ ꯀꯩꯅꯣ ꯔꯣꯕꯤꯇꯥ ꯗꯥꯏꯔꯤꯗ ꯑꯗꯒꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇ ꯑꯩ ꯏꯟꯖꯔꯛꯂꯒꯦ ꯃꯌꯥꯝ ꯍꯥꯎꯅꯤ ꯄꯪꯒ ꯇꯥꯀꯠꯆꯩꯅ ꯉꯁꯤ ꯀꯩꯅꯣꯅꯦ ꯀꯣꯛꯁꯦ ꯄꯪꯒ ꯇꯥꯀꯠꯆꯩꯁꯤꯕꯣ ꯔꯣꯕꯤꯇꯥ ꯗꯥꯏꯔꯤꯁꯦ ꯁꯣꯏꯕꯨꯝ ꯔꯣꯕꯤꯇꯥꯁꯨ ꯆꯥꯔꯣ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯏꯆꯤꯟꯅꯥꯎ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯨ ꯆꯥꯔꯣ ꯑꯗꯨꯅꯤ ꯃꯌꯥꯝ ꯋꯥꯍꯩ ꯋꯥꯇꯥꯗ ꯈꯔ ꯁꯣꯏꯕ ꯌꯥꯎꯔꯁꯨ ꯑꯗꯨꯝ ꯉꯥꯛꯄꯤꯔꯛꯑꯣ ꯃꯌꯥꯝ ꯔꯣꯕꯤꯇꯥ ꯍꯥꯎꯕ꯭ꯔꯥ ꯃꯌꯥꯝ ꯍꯥꯎꯕ꯭ꯔꯥ ꯍꯥꯏꯕꯤꯔꯛꯑꯣ ꯑꯗꯣ ꯆꯥꯕ ꯍꯧꯔꯒꯦ ꯑꯩꯁꯨ ꯁꯣꯏꯕꯨꯝꯁꯤꯒ ꯄꯨꯔꯥ ꯇꯣꯠꯂꯕꯅꯦ ꯑꯩ ꯁꯣꯏꯕꯨꯝꯁꯦ ꯍꯥꯟꯅ ꯆꯥꯊꯔꯒꯦ ꯍꯣꯏ ꯃꯅꯝ ꯅꯨꯡꯁꯤꯕꯅꯦ ꯆꯥꯡꯐꯖꯅ ꯍꯥꯎꯔ Ngồi liệu Ini ya kalau HP-nya. Mày thấy không? Mày làm hầu vậy? Phải đó hả?
Bỏ cái cỏ không được hèn kìa thôi đẹp rồi mày mà quay đồ bị tạt đi bữa xưa support đâu bị đâu mua mà anh đang phải đến thùng rồi nè mày chỉ nên làm ngoài bên đấy mấy cái đấy Mẹ saugri lupa membiayai bên thấy nè hào đấy lupa membiayai bên này chưa mẹ soibum jadi di kerapan sih bapak yang median hati ini paham ya kerapan sih bapak paham ya pesan lagi soibum minum ya soibum ini buat jadi cakram soalnya một xả đây phải dẫn xả ra đây ôi mà xả đấy nó nằm xem làm nhân diện à nó ra đây anh rồi các bạn kia mà ai có quy à yendem đó mẹ mà vẫn sạch à mau sama nawang andre tapi tak ada sih gue
Sungguh aja lem ya. Lagi apa dia nih nggak lem ya? Bayan kita nggak lem ya. Bisa sih. Lem ya. Mẹ đi mà tăng gì đây? Cái video sẽ lấy một sám nó qua cái ngang qua mình đó. Mẹ mà lên một đứa nó sốt đây đó. Đó, mình tăng sẽ lấy sinh ra cái. Đó, mà thằng cái video đó mua là gì? Sám đó. Mà thằng cái video sẽ cái này một cái quay rồi bay không đấy. Cũng mình thầu là mà luôn là mà sáu nó đúng đây là. Magi request to birakte na mai request ani ne bako mai request hawai thongba hawai sam thong am ka sabi ro ai to hawai ron bam chu char wai sing zoom chu char wai ada ki morong met pa sa na huwa singlam chu chaw wai adu do ki le re bako sa da ba ado ai sar kani mai so so dan sar kani do em saw re mu pa ko ni ma saw de re ai gi sabi rakte na comment to na ka na to le re ado kuning to saw bi no ai so dan chajar ke ko ki request lo so dan sar kani do me am tang se lo chajar ke bye bye